mau amana pakhanga koinaba yabra aduga nupi thiraba nupa amna leishabimga koinaba yabra aduga nupi thiba nupa amna nupi thiba nupimga koinaba yabra mayam khurumjari mayam ehagi ngasigi video sidi akhoi extra marital haibadi yum palabi nupi amana pakhang amaga koinaba natragana yum palaba nupa amana leishabiga koinaba natragana yum palaba nupi amna yum palaba nupa amga nungsi mari thamakpasi karamba mataudagi karamba mawongdagi oirakpa oigani haibagi matangda ayangna video si semjabani mayam nupi amana amasung nupa amana kaidangoidasu mahaki punsida thaudok adugumba wathok ama thou haibase kananasu pamlamloi adubu mahaki punsida khanghaudana adugumba thaudo adu thoki amasung miyamgi mamangda miyamna pharaga adugumba cherak pihiba adugumba su mayam ama yawi adubu makoina thang matang aduda thangkhiba khungthanggi matamdudadi makoina khalamloi sumaina aikoibu mayangni mamangda puthoga ikaiba nangani mayamna makoibu phabigani haibasi makoina matang aduda khalamloi maramdi makoidi nungsibagi ipakta tawraga lekhibadina mayam video si loi phabo jengbiu wari si yamna maru oiba wari amani haina haijage hoji matamda thokliba mioiba khogi punsida nupi nupa akhoi yumbalambasingda kari maramdagi masi thoklibano haibasi adudi ai ahanba point lakjarage mayam ahanbada kari maramdagi masi thoklibano haibada akhoi need haibadi magi sel thungi maram oiro natragana akhoi magi pathau tawa posang imung manungda magi awat apa leiba adugu leibadagi su kanagumba amana mateng pangbiba oibadagi su asigumba si oikhiba yawi mateng pangbiriba awaba khangbiriba maga nungsimari lekhiba su yawi aduga mathangdana physical satisfaction haina leire yum ban tariba nupi nupa anidugi physical satisfaction hakchangi oiba apambadu ningba thungdabadagi mahakna maki apambadu thungnaba haidana nupi amaga natraga nupa amaga makhoi ki nungsi mari asi makha chathaki aduga ahum subadana understanding akhoi nupi amasung nupa jumban binariba anidugi understanding si watpa dagi makhoi anigi maraktasu asigumba thoi haibadi magna khaliba wakhanse karino aduga egi nupisina khaliba wakhanse karino egi nupasina khaliba wakhanse karino haina khangdabida makhoi anigi marakta chetnaba ama leibasina khoigi third person amana masigi chance lawi aduga nupi oibi nataga nupa oibana aigi punsibu awaba khangbiriba mahakna hena aigi ipuroibidagi mana helidana aigi nupidagidi mana helidana haiba wakhalasi poi aduga mathangdana khoigi number 4 dana karino haibada khoigi khatnaba khoigi khatna chainabase khoigi jumban punsida nupi amusu nupa khoi apikpa wakhalda apikpa khoigi thauramda kasuna tabida tarka taunaba khoi khatnabadagi khoina ahallaman yauna khangthokhiba asigumba thamoida phungrangna leiba omchaknabasi dagisu khoina sumaina third person ama da nungsinuongi khoigi awaba siliruba matamdagi mana awabado khangbiraga maki awabada saruk yaba oina mathang share tawrubadagi nuksibagi khongthang ama thangki amana karino haibada intention se karino haibada karigumba matamda nupi amana magi nupadugi awabada khangbidaba mana office tagi wana hale aina aduga magi awaba magi office ta kari tension chatliba karamba tawribra natragana magi law singu bu orasu mai awana do khangdabida nipiduna hena mangonda demand tawsanba adugumba leidaba jati adugumba koiba chatsiya yade adu tawsa yade ka hairaga tawribadagi mana masaigi magi awada pase mana kanagumba marup amada magi ex ni khangde kai ni khangde adugumba
ꯑꯗꯨꯒꯨꯝꯕꯗ ꯂꯤꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯋꯥꯕꯗꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯁꯨꯝ ꯈꯣꯡꯊꯥꯔꯨꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯑꯗꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯣꯠꯂꯛꯄ ꯑꯁꯤꯒꯨꯝꯕꯗꯒꯤꯁꯨ ꯃꯁꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯂꯞ ꯍꯥꯏꯁꯦ ꯑꯣꯏꯔꯛꯏ ꯑꯃꯅ ꯃꯔꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯁꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯨꯝꯅꯃꯛꯇꯤ ꯆꯞ ꯆꯥꯅ ꯂꯩ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯐꯩ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯐꯩ ꯂꯣꯏꯅ ꯐꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯍꯥꯏꯅ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯁꯦ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯅꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯣꯟꯗ ꯀꯩꯗ ꯄꯥꯎ ꯐꯥꯎꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯣꯡꯊꯥꯡꯗ ꯅꯨꯡꯁꯤꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯊꯥꯡꯂꯛꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯒꯤ ꯑꯂꯥꯟꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯊꯥꯡꯂꯛꯏ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯒ ꯌꯨꯝꯕꯥꯟꯕꯤꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯋꯥ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣꯅ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯇꯥꯗꯕꯤꯗ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕ ꯃꯤ ꯑꯃꯅꯤ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯇꯅ ꯃꯥꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯑꯒ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯃꯇꯝꯁꯨ ꯄꯤꯗꯕ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯅꯤꯡꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯈꯪꯕꯤꯗꯦꯒ ꯍꯥꯏꯔ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯕꯨ ꯃꯥꯏ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯑꯩ ꯍꯥꯟꯅꯒꯤꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯅꯤꯡꯕꯤꯕ ꯃꯉꯣꯟꯗ ꯂꯩꯔꯒꯗꯤ ꯃꯥꯒ ꯑꯩꯒ ꯇꯧꯔꯝꯃꯒꯗꯤ ꯑꯩꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗꯀꯣ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯅꯕ ꯑꯃꯒ ꯄꯣꯛꯏ ꯍꯥꯏꯖꯅꯤꯡꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯑꯃꯇꯪ ꯁꯝꯖꯤꯟꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯧ ꯑꯃꯅ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯂꯞ ꯃꯦꯔꯦꯖ ꯇꯧꯕꯅꯤ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯅꯧꯅ ꯅꯨꯡꯁꯤꯅꯔꯒ ꯈꯪꯍꯧꯗꯅꯒ ꯃꯣꯏꯁꯦ ꯂꯞ ꯃꯦꯔꯦꯖ ꯇꯧꯔꯒ ꯂꯩꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯆꯍꯤ 3-4 ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯗꯤ ꯃꯥꯟꯅꯗꯦꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯦꯡꯕ ꯇꯥꯏ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯁꯨ ꯃꯊꯧ ꯇꯥꯏ ꯏꯆꯦ ꯏꯆꯟꯅ ꯍꯥꯏꯕꯁꯨ ꯏꯟꯕ ꯇꯥꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯥꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯗ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯗ ꯃꯥꯒꯤ ꯃꯇꯝꯁꯤ ꯄꯤꯕ ꯉꯝꯖꯗꯕ ꯃꯥꯒꯤ ꯀꯥ ꯍꯦꯟꯅ ꯊꯥꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯕꯒꯨꯝꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯅ ꯒꯤꯐ ꯑꯃ ꯄꯤꯗꯕ ꯑꯗꯨꯗꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯍꯥꯏꯅ ꯒꯤꯐ ꯑꯃ ꯄꯤꯗꯕ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯇꯧꯅ ꯅꯤꯡꯗꯕꯒꯨꯝꯅ ꯏꯊꯥꯞ ꯊꯥꯞꯇꯣꯛꯄꯒꯨꯝꯅ ꯑꯣꯏꯕꯒꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯆꯩꯅꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯃꯑꯣꯡꯁꯦ ꯑꯁꯨꯝ ꯑꯣꯏꯈꯠꯂꯛꯄꯗꯒꯤ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯁꯨꯝ ꯃꯥꯅ ꯐꯦꯁꯕꯨꯛ ꯑꯃ ꯁꯨꯝ ꯐꯥꯛꯄꯗꯒꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯍꯥꯏꯐꯦꯠ ꯈꯪꯅꯈꯤꯕ ꯅꯨꯡꯁꯤ ꯍꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯦꯁꯦꯟꯖꯔꯗ ꯄꯥꯎ ꯁꯨꯝ ꯐꯥꯎꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯂꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ ꯐꯣꯟ ꯐꯥꯎꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯒ ꯐꯣꯟ ꯇꯧꯅꯕ ꯃꯥꯒ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯁꯤꯒꯨꯝꯕꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯀꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯒꯁꯨ ꯁꯨꯝ ꯑꯣꯏꯈꯠꯂꯛꯑꯕ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯕ ꯐꯥꯎ ꯆꯠꯈꯠꯂꯛꯑꯕꯅꯤꯅ ꯁꯣꯝꯗꯁꯨ ꯑꯉꯥꯡꯁꯨ ꯌꯥꯎꯔꯕꯅꯤ ꯎꯅꯕ ꯐꯥꯎ ꯆꯠꯈꯠꯂꯛꯑꯕ ꯃꯊꯪ ꯑꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯈꯝ ꯊꯦꯡꯉꯦ
ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯥꯏ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯈꯪꯕꯨꯗꯤ ꯈꯪꯂꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯛꯅ ꯂꯧꯁꯜꯂꯨꯗꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯚ ꯃꯦꯔꯦꯖ ꯇꯧꯔꯛꯈꯤꯕꯅꯤꯅ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕꯁꯦ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯊꯥꯖꯖꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯦ ꯃꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯥꯔꯛꯇ ꯑꯃꯨꯛ ꯎꯅꯕ ꯆꯠ ꯅꯣꯡꯃꯅ ꯑꯉꯥꯡ ꯄꯨꯔ ꯆꯠꯄꯁꯨ ꯌꯥꯎꯏ ꯅꯣꯡꯃꯅ ꯄꯨꯗꯅ ꯆꯠꯄꯁꯨ ꯌꯥꯎꯏ ꯅꯨꯄꯥꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯈꯜꯂꯨꯏꯅ ꯀꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥ ꯑꯅꯥꯁꯨ ꯀꯌꯥ ꯈꯪꯕꯤꯗꯦ ꯑꯩꯉꯣꯟꯗ ꯀꯌꯥꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯦ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯗꯁꯨ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯃ ꯅꯠꯇ꯭ꯔꯦ ꯑꯃ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯑꯩꯒꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎꯗ ꯍꯤꯗꯥꯛ ꯐꯥꯎꯗ ꯂꯩꯔꯒ ꯄꯤꯔꯛꯏ ꯑꯩꯅ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗ ꯒꯨꯂꯤꯒꯁꯨ ꯂꯩꯔ ꯄꯤꯔꯛꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯑꯩꯒꯤ ꯈꯪꯕꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯃꯥꯒ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕ ꯌꯥꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯆꯨꯅꯕ ꯆꯥꯅꯕ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯦ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯁꯤꯒ ꯆꯦꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯨꯔꯥ ꯍꯨꯔꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦ ꯑꯩꯁꯦ ꯑꯉꯥꯡ ꯊꯅꯝꯃꯒ ꯆꯠꯂꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯈꯪꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯄꯨꯔꯒ ꯄꯥꯔꯛꯇ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗꯒ ꯑꯩꯁꯦ ꯑꯉꯥꯡ ꯄꯨꯔꯒ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯪ ꯉꯁꯤ ꯑꯍꯤꯡ ꯕꯦꯛ ꯅꯨꯡ ꯅꯪ ꯐꯤ ꯅꯨꯡ ꯄꯦꯛꯀꯤꯡ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯤꯀꯣꯟ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯎꯔꯛꯑꯣ ꯈꯔ ꯍꯥꯏꯅ ꯍꯣꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯥ ꯅꯨꯄꯤꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯠꯇꯦꯀꯣ ꯑꯌꯨꯛꯇ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯦꯟꯕꯒꯤꯅꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯦ ꯆꯦꯟꯕꯒꯤ ꯊꯧꯔꯥꯡꯗꯅ ꯅꯨꯄꯥꯁꯦ ꯀꯥꯔ ꯑꯃꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯩꯒꯦ ꯍꯥꯏꯅ ꯃꯥꯗꯤ ꯆꯠꯂꯕꯅꯤꯅ ꯆꯠꯂꯒꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯕꯨ ꯅꯨꯄꯥꯁꯤꯒ ꯃꯥ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯨꯔꯦ ꯑꯥꯗ ꯆꯠꯇꯅ ꯑꯗꯨꯝ ꯅꯧꯔꯤꯉꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯍꯤꯡꯗꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯕꯒꯨꯝꯕ ꯅꯪ ꯆꯥꯊꯣꯛꯑꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯁꯟꯗꯥꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯜꯂꯛꯇꯕꯒꯨꯝꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅೋ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯔꯛꯄ ꯑꯩꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯚꯔꯥ ꯑꯝꯗ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯤꯁꯦ ꯊꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯒ ꯅꯨꯄꯤꯁꯦ ꯁꯥꯎꯔꯦ ꯅꯪ ꯀꯩꯒꯤꯅꯣ ꯅꯪ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯗꯣ ꯈꯣꯠꯇ꯭ꯔꯤꯗꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯅ ꯗꯣꯛꯇꯔ ꯄꯨꯈꯠꯂꯨꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯤꯀꯣ ꯅꯪ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯑꯩ ꯒꯥꯔꯤꯗꯣ ꯌꯥꯗꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯕꯅꯦꯅ ꯃꯊꯪ ꯑꯁꯨꯃꯥꯏꯅ ꯃꯥꯁꯦ ꯆꯤꯟ ꯊꯤꯕ ꯍꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤꯅ ꯍꯥꯏꯕꯗꯨꯒ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯕꯗ ꯏꯃꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯏ ꯅꯨꯄꯤ ꯂꯩꯕꯅꯤ ꯃꯌꯨꯝꯗ ꯍꯥꯏꯅ ꯀꯔꯤ ꯋꯥꯅꯣ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯄꯥꯈꯪꯅꯤ ꯍꯥꯏꯌꯦꯅ ꯅꯨꯄꯤ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯐꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯑꯃꯗ ꯂꯤꯡ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯃꯊꯪ ꯈꯪꯅꯕꯗ ꯍꯪꯉꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯪ ꯋꯥ ꯁꯦꯡꯗꯣꯛꯅꯧ ꯅꯨꯄꯥꯁꯤ ꯅꯪꯉꯣꯟꯗ ꯃꯥ ꯇꯣꯏꯅ ꯃꯆꯤꯟ ꯊꯤꯔꯦ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯑꯗꯨ ꯅꯪ ꯋꯥ ꯁꯦꯡꯗꯣꯛꯅꯧ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯊꯪ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯥꯛꯄꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯀꯞꯄꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯍꯥꯏꯅ ꯃꯥ ꯀꯞꯄꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯗꯒꯤ
ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯕꯁꯤꯗ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯐꯣꯟ ꯑꯣꯏꯅ ꯅꯝꯕꯤꯔꯒꯦ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯜ ꯇꯧꯕꯤꯕꯁꯤ ꯔꯤꯡ ꯇꯧꯔꯦ ꯅꯨꯄꯤꯗꯣ ꯄꯥꯏꯔꯛꯑꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯤꯡ ꯁꯤ ꯀꯧꯏ ꯑꯗꯣ ꯑꯗꯣꯝꯗꯤ ꯀꯅꯥꯅꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯤꯅ ꯃꯥꯁꯨ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯐꯔꯦ ꯋꯥꯔꯤ ꯑꯂꯨꯕ ꯑꯃ ꯂꯩ ꯅꯪ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯁꯤꯁꯦ ꯃꯐꯝꯁꯦ ꯌꯨꯝ ꯂꯩ ꯑꯩꯒ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯕꯁꯤꯒ ꯃꯥꯏ ꯅꯨꯄꯤꯁꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯩꯅ ꯌꯥꯔꯛꯑꯦ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯑꯇꯩ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯁꯦ ꯃꯥꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯗ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯣꯛꯏ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯃꯥꯅ ꯈꯟꯕꯅ ꯀꯔꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯇꯥꯕꯗ ꯀꯩꯅꯣꯁꯦ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯁꯦ ꯃꯥꯗꯤ ꯁꯥꯎꯗꯦ ꯅꯣꯛꯊꯣꯔꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯥꯗꯤ ꯑꯇꯩꯁꯨ ꯅꯨꯄꯤ 2-3 ꯀꯣꯏꯅꯩ ꯃꯥꯗꯤ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯝꯐꯥꯎ ꯈꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯗ ꯃꯇꯝ ꯄꯤꯗꯅ ꯂꯩꯔꯕ ꯃꯥꯅ ꯑꯃꯗꯁꯨ ꯇꯧꯕ ꯃꯥꯒꯤ ꯍꯩꯅꯕꯤꯁꯤꯗꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯗꯤ ꯊꯧꯕ ꯁꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯅ ꯅꯨꯄꯤꯁꯦ ꯀꯞꯄꯦ ꯑꯗꯨꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯞꯄꯅꯨ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯃꯥꯡꯉꯤꯕꯁꯦ ꯑꯗꯣ ꯐꯔꯦ ꯇꯧꯔꯁꯤ ꯀꯧꯔꯁꯤ ꯅꯪ ꯅꯨꯄꯥꯁꯦ ꯀꯧꯔꯣ ꯑꯝꯇꯪ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪ ꯀꯧꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯐꯔꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯆꯦꯟꯕꯤꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯅ ꯀꯧꯔꯒ ꯍꯥꯏꯗꯤ ꯇꯤꯡ ꯇꯣꯡ ꯀꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯇꯧꯔꯒ ꯔꯤꯡ ꯇꯧꯔꯛꯄ ꯇꯧꯕꯁꯤꯒ ꯃꯥꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯗ ꯅꯨꯄꯥꯁꯦ ꯆꯪꯉꯒ ꯀꯔꯤꯒꯤꯅꯣ ꯅꯪ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯗꯒꯤꯅꯦ ꯑꯩꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ICUꯗ ꯊꯝꯕ ꯑꯗꯨꯅ ꯑꯩ ꯐꯣꯟꯁꯨ ꯔꯤꯁꯤꯞ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯅꯔꯤꯉꯩꯁꯤꯒ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯗꯨꯗꯤ ꯉꯁꯥꯏ ꯃꯥꯏ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩꯕꯅꯤꯅ ꯐꯠ ꯂꯥꯎ ꯊꯣꯛꯂꯒ ꯎꯕꯗ ꯃꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯀꯌꯥꯝ ꯅꯆꯤꯟ ꯊꯤꯒꯦ ꯍꯥꯏꯅꯣ ꯍꯥꯏꯅ ꯅꯪꯅ ꯅꯣꯏ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯅꯪ ꯈꯨꯝꯂꯤꯕꯗꯨꯗꯤ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇꯨꯗꯤ ꯆꯍꯤ 4 ꯃꯃꯥꯡꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯆꯤꯟ ꯊꯤꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤ ꯂꯥꯛꯇ꯭ꯔꯤꯅꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯆꯤꯟ ꯊꯤ ꯅꯪ ꯅꯨꯄꯤ ꯀꯌꯥꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯙꯣꯀꯥ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯒꯤ ꯃꯗꯨꯒꯤ ꯅꯨꯄꯥꯁꯦ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯥ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯑꯣꯏꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯃꯥꯅ ꯑꯍꯦꯟꯕ ꯑꯣꯏꯒꯗꯧꯔꯤꯅꯤ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯊꯤꯔꯨꯔꯒ ꯃꯥꯅ ꯀꯩꯁꯨ ꯃꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯣꯏꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒꯗꯤ ꯋꯥꯈꯜ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯊꯣꯏꯅ ꯌꯥꯏꯐꯕ ꯍꯥꯏꯁꯦ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯑꯄꯪꯕ ꯁꯤꯔꯒ ꯅꯨꯄꯥ ꯀꯌꯥꯅ ꯅꯨꯄꯤ 19 ꯍꯥꯏꯕ꯭ꯔꯥ ꯀꯣꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨꯗꯩꯗꯤ ꯖꯥꯇꯤ ꯇꯤꯟꯅꯗꯕ ꯅꯨꯄꯥ ꯑꯃꯅ ꯖꯥꯇꯤ ꯃꯁꯦꯟꯅꯤꯒ ꯍꯥꯏꯖꯤꯜꯂꯒ ꯇꯧꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯂꯧꯁꯤꯡ ꯇꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯊꯥꯔꯠ ꯄꯔꯁꯟ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯂꯦꯞꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯁꯤ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯊꯕꯛꯅ ꯍꯦꯜꯂꯦ ꯑꯣꯐꯤꯁꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯉꯣꯟꯗ ꯅꯨꯄꯤꯗ ꯃꯇꯝ ꯄꯤꯕꯤꯕ ꯇꯥꯏ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯃꯄꯥ ꯏꯄꯥꯝ ꯌꯥꯝ ꯅꯤꯡꯁꯤꯡꯉꯕ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯊꯣꯛꯂꯕꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯈꯪꯕꯤꯕ ꯇꯥꯕ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ ꯈꯣꯠꯇ꯭ꯔꯒꯦ ꯍꯪꯕꯤꯕ ꯃꯥꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯕꯤꯕ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯒ ꯃꯥꯅ ꯄꯤꯅꯤꯡꯒꯗꯧꯔꯤꯁꯦ ꯉꯥꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯒ ꯀꯣꯏꯕꯤꯔꯒ ꯐꯒꯗꯧꯔꯤꯔꯥ ꯁꯤꯒꯤꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯇꯧꯕꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯏ ꯄꯨꯟꯁꯤꯗ ꯊꯣꯛꯑꯦ ꯈꯜꯂꯣ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯗ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯃꯥꯏꯊꯤꯒꯗꯕ ꯄꯣꯠ ꯑꯃ ꯊꯣꯛꯑꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯗꯃꯛꯇ ꯂꯦꯞꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ
ꯆꯨꯝꯃꯁꯨ ꯂꯥꯜꯂꯁꯨ ꯃꯥꯅ ꯂꯦꯞꯄꯤꯕ ꯇꯥꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯇꯧꯗꯕꯅꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯀꯩꯒꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯇꯧꯕꯤꯕ ꯇꯥꯕ ꯈꯔꯁꯨ ꯁ꯭ꯇꯦꯟ ꯇꯧꯕꯤꯕ ꯇꯥꯕꯅꯦꯕ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯃꯤꯗꯨꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯅꯪꯒꯤ ꯃꯔꯨꯞꯀꯨꯝꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯃꯥꯟꯁꯤꯃꯁꯨ ꯃꯉꯣꯟꯗ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯤꯕ ꯃꯊꯧ ꯇꯥꯕ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯥꯒꯤ ꯍꯔꯥꯎꯕꯗ ꯅꯨꯡꯉꯥꯏꯕꯗ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕꯤꯅ ꯅꯨꯡꯁꯤꯕ ꯁꯤ ꯄꯤꯕꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯄꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯋꯥ ꯏꯄꯨꯔꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕꯤꯕ ꯑꯁꯤꯅꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯀꯔꯤꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯌꯥꯝ ꯃꯐꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ